Manipuri Forex Trading Channel na mayam amuka na taram na uksari ngasi mayam gidamakta semjariba video si kogi gap natraga imbalance haina kauba topic amakaki maramdani masibu mayam na loyo fawo yengbidana hariba maram asida kitang knowledge adu share tawjarpani mayam yeng taminase akoina gap fiber tamasi mamangda kogi traders sing na yamba dum tanare tawudabu hariba gap si karama matamda thokpa gap aduga karamba mawungi gap no akoina nainaba targadi mamang jingi akoigi concept ta masi kaino haiba matamda akoigi Friday numita market se close tawru matung Monday to open tawko matamda mandugi huge gap amakak laibudu akoina Monday gap to adu khaktamak akoina gap ne haina akoina mamangda khanarami adubu ngasi akoigi smart money concept lakudagidi akoigi candle singda gap se huge number of gap se koi thingnai masigi gap se akoida aduki matik fajaba trade ki take profit thamba matamda aduga trade entry tawba matamda aduki matik akoida fajaba probability laiba yam fajaba akoida mafam chaba jaga amakak hariba gap or imbalance hariba topic asitagi khaminasi aduki matik fajaba mafam sing hariba gap sing asina akoida pi masi karagi matung ina pi unai matam smart money concept ki matung ina gap si hariba mawong asida ko season nagani se akoina candle khudima yengo matamda candle sing asigi se sidagi hauren kala je si candle jiga si candle ahum je yengo matamda sona kangi left oiba candle ji khwai makha jiga sina mayai da lehro kana songi matai thum candle ji khwai mathak siga my week ani je thengnagani week ani je thengnagani hariba market ase balance tawrga chatle haribani pot laibaga yonmaga aina yolagana mana lawge haiba adagi mana yolagana aina lawge na sumaina khusinnaga fajana chang nai mongda balance oina chatpani mana every candle khudimak yengaga la magi mamangda matungda laiba magi maton singdo magi matai ani gi na adum cross tawna chakene sigi green candle jairo si mamangi jaga si matungi jaga si tawnari ni adagi sigi green candle je sigi jaga si red candle jaga si marta kitang oho matiam dai si jiba khuna gap atraga imbalance oi kawi sai jaga ida khoi mayam ma yamna fajaba example mayam laire se sai mamang da haja khare si candles de wo matam sona kan gi left ka right ka ani jeng na matam left ki mathak ka right ki makha ga ani je adum cross tawna ga chatli aidi mapa de thengjana ga sum chatli mase khoi balance tabu ka wi sigi jiga si candle sigi yeng moda left ka right ka je sigi mu yeng ko matam sigi maton thengin oi thengjanai sigi candle ji yeng pa matam da magi left ta lairiba candle je se kadai se si jaga da magi kaino laire magi high do laire candle ji si candle ji next another candle ama je kanano haiba matamda magi yeta laiba candle ji na si laire sigi marak ta lairiba ahuba je si jiba kuna gap natragana imbalance haijine hariba seida hohoriba saruk se matam amada hekta hariba mafam se market sina main mala kani adana market se mathakta sum hagat ki ta gadi o sai thamami je moje mafam soi dana makoi lakhini haina hariba gap sing se thamami ni adagi se sigi jamu yengo matam da sorry kada sip se namaga line here adagi sidasu sesi marakta lairiba jingse sesi marakta lairiba laisi mafam se lairiba jaga adagi sigi mafam sida
ꯂꯩꯔꯤꯕꯁꯤꯒꯤ ꯑꯍꯣꯕꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯝꯕꯦꯂꯦꯟꯁ ꯅꯠꯇ꯭ꯔꯒꯅ ꯒꯦꯞ ꯍꯥꯏꯁꯤꯅꯦꯕ ꯁꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯔꯀꯦꯠꯁꯤꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯃꯥꯔꯛꯁꯦ ꯃꯥꯒꯤ ꯃꯥꯏꯀꯩꯁꯤꯗ ꯃꯥꯔꯀꯦꯠꯁꯦ ꯂꯥꯛꯀꯅꯤ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯀꯤ ꯃꯦꯒꯅꯦꯠ ꯃꯐꯝꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯅꯩ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯥꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡ ꯑꯗꯣ ꯃꯥꯔꯀꯦꯠꯀꯤ ꯀꯩꯅꯣꯁꯤꯡꯗꯣ मागी टेक प्रॉफिट अमसुंग कइनो मयाम सिंग नखोइन मफम चाना चाना थमदोइ हाइतारे साइ जगह सिगी मफम जिदा से हाइगकी मतम साइ मफम दा मार्केट से लाकनी अदो अखुना लाको मतम दा मार्केट सी यौराकान दा एंट्री तौबगी खुतोंग चा फंगद्रा नत्र फंगोइद्रा हाइबसी मार्केट ने साइ जगह दा यौरको मतम दा मागी रिएक्शन दु येंकान दा अखुना मार्केट से एंट्री तौदोइनी मा फावदो चतकिबु याइ तौदो माक्ति मफम से गैप लेहौबनिना यौरक्ता यादना माक्ति यौरइनी हाइतारे मरम सी मफम दे लेहौरिबो ह्यूज एमाउंट अमखक मखोइना एंट्री तौई कनाना स्मार्ट मनी कांगुना अचौ अचौ बैंक सिंगना मार्केट सिबु मथक्ता पुखतपा ngamnabaidamakta मखोइना अचौबा ह्यूज एमाउंट अमखक मखोइना मफम सिदा अखोइगी लॉट साइज अचौ अचौ मखोइना मफम सिदा बाय तौखेलकपदगी मार्केट से अदुकी मतिक वांगना यामना हाई इंपल्स ता मार्क से कारिबनी अनि सिगी मफम सिदा लेहौबा मागी केनो मयामदो मदुजिंदो अमुक रिकवर तौबा लाकनी हाइब तारे अदगी अमुकसु से मेन ग्रे सिगी अहोबा मेन ग्रे अदगी सिदा लेरम सिगी मरकता लेरम अहोबा मेन ग्रे मोइजे हुजिक मोइजे मेन बल लोइगरबनी मसी मेलको मतमदा अमुकसु मुकना थममी हिदा अमुकसु मु गैप सिदा से गैप थममी म्यामस स्वाइजा थममी म्याम सी मफम जिंगे अमुक मार्केट से लाक्तोनी मखा कुमुरका माजे अमुक हाइगलक्तोनी सी मपा हाइगलक्पजिदा कइनो फंगब्रा ट्रेड लौफम लैब्रा जे येंगने सी मपाजे यौरक्ट्री मार्केट हुजिक अदे कदाय कदाय अहांगो जगाजिंग मा थममी अखोय येंगबो तारे सी जगाजिंग जे हुजिक यौरक्ट्री मार्केटना अदगी साइ जगादति सिदै जा अहांगो लै सिगी मरक्ता अहांगो लै अदगी से सिदगिना सी मफम जिदगिना अदगी सी मफम जिजु हांगे सिजु महाना गैप थममिने सि मेन बलाखिनि हैना अना सी मफम जिदा माजे कुमधरुर मतुंग सी मफम जि यौछले अन हाइबो मफम जिदगे कोना मार्केट सी रिजि मखादगी माजे अप ट्रेंड ओरगा लाइनी लोअर टाइम फ्रेम दा सी मफम जौबु मतम दा माग से मागी कैरेक्टर चेंज तौरपरा डायरेक्शन चेंज लाखवा खोटपरा सी मपाइदे येंगा कांदा मागी मथक्ता लैरिबा होगी इंस्टीट्यूशन कैंडल गाना लैरी अदुजिंगदगी मपाइदे मिटिगेशन तौबा खोटपा लोरा मतुंग दा मागी चेंज ऑफ कैरेक्टर येंगा कांदा कोइना ट्रेड से एंट्री तौदुनेबा सी मफम जे थवायगा चखिब्रा और सी मफम जेगी मासे अमुक फाजलगा लैब्रा हाबो कोइ मुन्ना येंगनी अदुगी मतुंग दा सी जे मा क्लो कनो तौबा लाइने मा इम्बैलेंस से माजे मेन बलाइनी हाइतारे अदुगा मार्केट समान चतकी अदगी अमुकसु स्वाइ जगाइदा कदा कदा इम्बैलेंस लै से सिगी मार्केट इम्बैलेंस लेहौबुजे सी कैंडल जिंगिना मेन बलाइबनी अदगी अमुकसु कदा कदा इम्बैलेंस अदगी से सिदगिना सिबोगी मार्केट लेहौबु इम्बैलेंस लोइ मेलाइनी सी के नो जिंगिना दले होरिबा कैंडल मयाम जिंगिना लोइ मेन जलाइनी हमदे होबसी कोई बैलेंस तौदबा यादे हाइतारे अदगी स्वाइ जगाइदा सी कैंडल जी मचकी मतमदा स्वाइ हांगहौरिबा मयाम जे कनाना मेलाई स्वाइ कैंडल जिंगिना दुचिगी लास्ट की समाइना हांग हांग मचत खरगा ख्वाइ मखाद लेहौबा लास्ट कैंडल दो अदुदुबुने सिगी कैंडल अरोइबा कैंडल सिदगी माजे कइनो सेम होरपने हाइतारे सिगी लास्ट कैंडल सिदगी मागी बागी लोड साइज से सेम का नमक गैप से हो होब दे थम चक्रीनी अन सिगी लास्ट की कैंडल से कोने इंस्टीट्यूशन कैंडल है खंगनै हाइब इंस्टीट्यूशन कैंडल दने स्मार्ट मनी कांगुना ट्रेड चंगनरी जे सी मफम जे ट्रेड चंगागा माजे स्माइसे तोइनी अदगी से माने लास्ट ओन थम कैंडल अदु कोइना इंस्टीट्यूशन कैंडल है जे अदुगी कैंडल दनी मयाम ट्रेड तौदु जे इद गैप से अदुगी मतिक चाव गैप अम से में कदा जगह दा ट्रेड चंगक तो ना तादे सिगी लास्ट की कैंडल
ꯑꯗꯨ ꯁꯤꯒꯤ ꯗꯥꯎꯟ ꯍ꯭ꯌꯨꯁ ꯃꯨꯞ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯂꯩꯍꯧꯕ ꯀꯦꯟꯗꯜꯁꯦ ꯑꯩꯈꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯦꯟꯗꯜꯅꯤ ꯑꯁꯤꯒꯤ ꯃꯄꯥꯁꯤꯗ ꯇ꯭ꯔꯦꯗꯁꯦ ꯑꯩꯈꯣꯒꯤ ꯁꯦꯜ ꯂꯤꯃꯤꯠ ꯊꯝꯗꯅ ꯕꯥꯏ ꯂꯤꯃꯤꯠ ꯊꯝꯗꯅ ꯇꯧꯗꯣꯏꯁꯦ ꯑꯁꯤꯗꯅꯦꯕ ꯑꯗꯒꯤ ꯁ꯭ꯋꯥꯏ ꯖꯒꯥꯁꯤ ꯁꯤꯒꯤ ꯍ꯭ꯌꯨꯁ ꯃꯨꯞꯁꯦ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯁꯤꯒꯤꯁꯤꯗꯩꯗ ꯀꯦꯟꯗꯜ ꯂꯥꯁ ꯀꯦꯟꯗꯜ ꯁꯤꯗ ꯑꯃ ꯂꯩ ꯁꯤ ꯀꯦꯟꯗꯜꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯕꯥꯏ ꯑꯦꯟꯇ꯭ꯔꯤ ꯂꯤꯃꯤꯠ ꯊꯝꯃꯝꯗꯣꯏꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯆꯠꯍꯟꯈꯤꯗꯣꯏꯅꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯖꯒꯥꯒꯤ ꯃꯥꯔꯀꯦꯠ ꯌꯧꯔꯛꯇ꯭ꯔꯤ ꯑꯗꯨ ꯃꯥꯏꯁꯨ ꯑꯗꯨ ꯍꯦꯛꯇ ꯕ꯭ꯂꯥꯏꯟꯂꯤ ꯊꯝꯖꯤꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ 100% ꯑꯗꯨꯝ ꯆꯨꯝꯃꯒ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯔꯤꯑꯦꯛꯁꯟ ꯑꯃꯈꯛ ꯌꯦꯡꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯍ꯭ꯌꯨꯁ ꯃꯨꯞꯁꯦ ꯀꯗꯥꯏ ꯖꯒꯥꯗꯩ ꯂꯥꯛꯏ ꯁꯤꯒꯤ ꯔꯦꯗ ꯀꯦꯟꯗꯜꯁꯤꯗꯩ ꯍꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯔꯦꯗ ꯀꯦꯟꯗꯜ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏ ꯄꯦꯟꯗꯤꯡ ꯑꯣꯔꯗꯔ ꯊꯝꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯑꯣꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯈꯨꯁꯥꯟꯅꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯃꯑꯣꯡꯗ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯒꯤꯅꯤ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯑꯦꯅꯥꯂꯥꯏꯖ ꯇꯧꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯀꯨꯞꯊꯔꯒ ꯑꯩꯈꯣꯏ ꯃꯁꯤ ꯅꯩꯅꯕ ꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯍ꯭ꯌꯨꯁ ꯃꯨꯞ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤ ꯁꯦꯝꯃꯛꯄꯅꯣ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯥꯁ ꯗꯥꯎꯟ ꯀꯦꯟꯗꯜꯁꯦ ꯁꯤꯗꯒꯤ ꯁꯦꯝꯃꯛꯇꯣꯏꯅꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯥꯒꯤ ꯀ꯭ꯂꯣꯖ ꯇꯧꯔꯝꯗ ꯌꯥꯗꯕꯒꯤ ꯁꯤ ꯃꯦꯟꯁꯤꯜꯂꯝꯃꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯁꯤꯅꯤ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗꯁꯨ ꯒꯦꯞ ꯑꯃꯨꯛ ꯁꯦꯝꯖꯜꯂꯛꯑꯦ ꯃꯥꯅ ꯒꯦꯞ ꯁꯦꯝꯃꯛꯄ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯂꯥꯁꯀꯤ ꯀꯩꯅꯣꯁꯦ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯀꯦꯟꯗꯜꯁꯦ ꯑꯁꯤꯗꯒꯤꯅꯤ ꯑꯩꯈꯣꯏꯅ institution candle ꯍꯥꯏꯁꯦ institution candle ꯁꯤ ꯀꯦꯟꯗꯜꯁꯤ ꯁꯤ ꯃꯄꯥꯁꯤꯗ ꯃꯥꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯥꯒꯤ ꯀ꯭ꯂꯣꯖ ꯇꯧꯔꯝꯕ ꯀꯥꯔꯝꯃꯒ ꯃꯥꯁꯦ ꯗꯥꯏꯔꯦꯛꯁꯟꯗꯨꯗꯤ ꯇ꯭ꯔꯦꯟꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯕ ꯇꯥꯔꯦ ꯑꯗꯣ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯃꯦꯟꯕ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠꯁꯦ ꯂꯧꯍꯧꯕꯩ ꯋꯥꯅꯤ ꯑꯗꯒꯤ ꯁꯤꯒꯤꯁꯤꯗ ꯍꯥꯏꯔ ꯁꯤꯒꯤ ꯂꯥꯁ ꯃꯨꯞ ꯀꯦꯟꯗꯜꯁꯦ ꯁꯤ ꯂꯩꯔꯦ ꯃꯥꯔꯀꯦꯠꯁꯤꯅ ꯁꯤ ꯃꯐꯝꯗ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯠ ꯆꯪꯅꯕ ꯁꯦꯝ ꯁꯥꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯒꯦꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯖꯒꯥꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯦꯟꯗꯜ ꯃꯥꯅ ꯍ꯭ꯌꯨꯁ ꯒꯦꯞ ꯁꯦꯝꯃꯝꯕꯗꯒꯤ ꯁꯤ ꯃꯄꯥꯁꯤꯗ ꯃꯥꯔꯀꯦꯠꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯑꯦꯟꯇ꯭ꯔꯤ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯔꯒꯦꯠꯁꯦ ꯀꯗꯥꯏ ꯊꯝꯗꯣꯏꯅꯣ ꯍꯥꯏꯇꯥꯔꯗꯤ ꯁꯤ ꯑꯅꯗꯔ ꯁꯤꯒꯤ ꯒꯦꯞ ꯃꯦꯟꯐꯝ ꯁ꯭ꯋꯥꯏꯗ ꯇꯥꯔꯒꯦꯠꯁꯦ ꯊꯝꯃꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯟꯇ꯭ꯔꯤ ꯄꯣꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯦꯟꯗꯜ ꯗꯥꯏꯔꯦꯛꯁꯤꯗ ꯇꯧꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯦꯟꯗꯜꯁꯤꯗ ꯗꯥꯏꯔꯦꯛ IC ꯀꯦꯟꯗꯜ ꯍꯥꯏ ꯁꯤꯒꯤꯁꯤꯗ ꯃꯥꯁꯦ ꯑꯦꯟꯇ꯭री ꯇꯧꯔꯅꯤ ꯁꯤꯗ ꯄꯥꯜꯂꯅꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯄꯥꯟꯈ꯭ꯔꯅꯤ ꯄꯥꯜꯍꯧꯗ꯭ꯔꯒꯅ ꯁꯤꯒꯤ ꯃꯈꯥꯒꯤ TP ꯁꯤꯗ ꯂꯥꯛꯑꯅꯤ ꯑꯗꯒꯤ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤꯁꯤꯗꯁꯨ ꯍꯥꯏꯔꯦ ꯁꯤꯒꯤꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯦꯟꯗꯜ ꯁꯤ ꯂꯩꯔꯦ ꯁꯤꯒꯤꯁꯤꯗ ꯑꯦꯟꯇ꯭री ꯇꯧꯔꯅꯤ ꯑꯗ ꯃꯥꯒꯤ ꯁ꯭ꯋꯤꯡ ꯄꯣꯏꯟ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯀꯅꯥ ꯁꯤꯗꯒꯤ ꯑꯃꯨꯛ ꯃꯥꯁꯦ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯆꯠꯂꯨꯔꯀꯥꯟꯗ ꯃꯥꯒꯤ ꯍ꯭ꯌꯨꯁ ꯃꯨꯞꯁꯦ ꯀꯗꯥꯏꯐꯥꯎ ꯆꯠꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣই TP ꯊꯝꯃꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯆꯠꯂꯨꯔꯒ ꯁꯤ ꯂꯥꯛꯑꯀꯥꯟꯗ ꯄꯥꯜꯍꯟꯗꯣꯏꯕ ꯑꯗꯨꯒ ꯁ꯭ꯇꯣꯞ ꯂꯣꯁꯇꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯟꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤस्क ꯔꯤꯋꯥꯔꯗ ꯔꯦꯁꯤꯌꯣꯗꯤ ꯑꯗꯨ ꯐꯖꯅ ꯁꯥꯟꯅꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯅꯤ ꯆꯪꯉꯤꯕꯁꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯨ ꯁꯤ ꯃꯐꯝꯁꯤꯗꯩꯗ ꯕꯥꯏ ꯇꯧꯒꯅꯤ ꯁꯤꯗꯩꯗ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯒꯅꯤ ꯑꯗꯨꯒ ꯁꯤ ꯃꯊꯛꯀꯤ ꯍꯣꯏ ꯃꯥꯅ ꯁ꯭ꯋꯤꯡ ꯄꯣꯏꯟ ꯑꯁꯤꯗ ꯊꯝꯕꯁꯨ ꯌꯥꯏ ꯑꯣꯔ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯀꯩꯅꯣꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯦꯟꯗꯜ ꯒꯦꯞ ꯅꯨꯡ ꯀꯗꯥꯏ ꯂꯩꯒꯦꯗ ꯊꯤꯔꯒ ꯑꯩꯈꯣꯏ ꯂꯋꯥꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯄꯤꯛꯊꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯕꯥꯏ ꯁꯦꯜ ꯂꯤꯃꯤꯠ ꯊꯝꯖꯤꯜꯂꯝꯃꯅꯤ ꯃꯊꯛꯇ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯃꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯖꯒꯥꯒꯤ ꯒꯦꯞ ꯂꯩꯕ ꯖꯒꯥꯁꯤꯗ ꯃꯥꯏ TP ꯊꯝꯃꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯃꯔꯨꯑꯣꯏꯅ ꯒꯦꯞ ꯅꯠꯇ꯭ꯔꯒ ꯏꯝꯕꯦꯂꯦꯟꯁ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯃꯅꯤ ꯀꯟꯁꯦꯞꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯦꯞꯁꯤ ꯂꯩꯕꯗꯒꯤ ꯃꯥꯔꯀꯦꯠꯁꯤꯅ ꯃꯥꯒꯤ ꯒꯦꯞ ꯅꯠꯇ꯭ꯔꯒ ꯏꯝꯕꯦꯂꯦꯟꯁ ꯑꯗꯣꯝꯗ ꯃꯦꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯦ ꯍꯥꯏꯌꯔ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯆꯪꯉꯛꯑꯀꯥꯟꯗ ꯒꯦꯞ ꯀꯗꯥꯏꯗ ꯂꯩꯁꯦ ꯊꯤꯗꯣꯛꯑꯀꯥꯟꯗ ꯃꯥꯔꯀꯦꯠꯁꯦ ꯁꯣꯝꯗ ꯂꯥꯛꯀꯅꯤ ꯁꯤꯐꯧ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯑꯦꯔꯤꯌꯥꯗꯣ ꯑꯗꯣ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯄꯥꯔꯁꯦꯟꯇꯦꯖ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯒꯦꯞ ꯑꯃꯁꯨꯡ ꯏꯝꯕꯦꯂꯦꯟꯁ ꯑꯁꯤ ꯐꯖꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ